ngasi phongkhiba tongan manipuri siphongsingi maroibi ipausing miyam na thamjigi ahanbada sanaleba pauksi khongasaraga kumja english ngani kungani thogi annual status of education report Asia rural phongkre mairoi singna tuition chapigi sang north east khaktana tan national average tagi manipur wangi masang obu wafam sing mairoi singna tuition tobigi sang national average sada 30.5 level da manipur goine sada 53.4 ledi Manipur lengak school da sahi taruk tegi taraga mani phau da ledi mairoi singna mingsan bigi sang kumja english ngani taraga ni panda sada kungani pa leram badu kumja english ngani kungani thoida sada kuntraga ni thoiga point ni panda hengale mairoi humpu phau suna leita lenga ki school gi sang kumja english ngani taraga ni panda sada humpu go humdoi ga point taruk eram badu kumja english ngani ga kungani thoida sada yankhai ga mapan ga point manga da hanthare midday Pijaram school gi sang kumja english ngani ga taraga ni pan sada nifu ga taruka point ni pan leram badu kumja english ngani ga kungani thoide sada nifu ga ni pan ga point marida hengale aphaba thakna bi ising phangbagi sang sada 6.5 tegi kumja english ngani ga kungani thoida sada 9.7 da hengale soide memna tendang na thamjagi lebasig education system da ahong prokna bagi damak lamdam sida leidiba mahirisang singi akupa data amadi report sing puthoknaba piramani group ki makhada leiba paratham education foundation hoki kumja english ngani ga manga dagi sei khudingi sathaduna lakpa annual status of education report Asia hoki kumja english ngani ga kungani thoida form report asigi matungina awanang pok lamdam manipur gi oina class 1 dagi 8 phawgi manungda leiba mahirisingna tuition tawnabigi sang amadi india pumbigi oina national average tuition tawnabigi sang asidagi manipur ne hena wang hari india gi oina education sector da pangthokpa khwaidagi chawba survey sida lebak pumbagi oina district humfuga mathoiga point taruki khungang lising taraga mapan ga sumnagi humfu da leba yumthong la ahumga lising humdraga mari ga sangwa ga yankhai ga mari da survey sataki madura sai ahumda taraga turuk phawba da leba angang puna list lak taruka lising maudraga mapan ga sangwa ga maudraga tareta survey taki loinana partner NGO sangwaga maudraga matoi khusamnaduna school lising taraga trek supnagi ani de service ataki manipur goina su tungan ba NGO mapan ge khusamnaduna state asigi district mapan da leiba khungang sani ko humpu ko ni thogi yumthong lising mari ga sani pan ga yakhi ga mapan da service ataki loidana sai ahum dagi taraga truk phaw da leiba angang lising ni pan ga sani pan ga humpu gu mari unaduna service ataki loidana school sam ga humpu ga truk tasu service ataki hairiba service hokibu kumja english ngani ga kungani thogi september dagi november phaw sataki bini india gi oina mairoi sing asina tuition tawnabigi sang asi national average ta sada 30.5 leiri assam gi oina sada 25.3 mizoram gi oina sada 9.2 arunachal gi oina sada 26.6 sikkim gi oina sada 27.4 nagaland gi oina sada 34.9 leiri adu manipur gi oina di sada 53.4 leiri india gi oina orissa na sada 53.6 yoduna khwaidigi wangna CLP raga private tuition tamlaba state hoiri manipur gi oina tuition tawriba mairoi sing sada 53.4 asigi manungda sada 41.9 na government school da tamba mairoi sing loinana sada 59.4 na private school da tamba mairoi sing hairi india pumbi gi oina sahi taruk tegi taraga mari phawba da leidiba mairoi singna mingchan bigi sang asi haukiba sahi taraga manga sida sada maudraga manga gi mathak ta leki haukiba kumja english singani ga kundagi na kunga mathoida covid ki asobu sai theng nang khrabasu kumja english singani ga taraga ni pana mairoi singna mauksa gumna mingchan bigi sang asi sada 97.2 lerambadu kumja english singani ga kungani thoida sada 98.4 da hengalaki hairiba sahi matang asigi angang singna enroll tawdabigi sang asi sada 1.6 ta handakre hansu pawsna makatan phongdorogli memna tendang na sunna thamjaramge atopa pawmana North East ki state ahungi mikhal gi matam lakthokre Tripura February taraga taruk Nagaland amasu Meghalaya February 13 pangtholagani Election Commission of India na North East state ahungi mikhal pangthokna biki matam ngasi lakthokre Tripura gi mikhal na February taraga taruk ta aduga Meghalaya na amasu Nagaland gi na February 13 pangtholagani state ahungi mikhal gi phal March ani ta lakthokani Mikal pangto kudariba North East ki state ahumangasi seat humpu lebang aktani Lok Sabha ki mikal mamang na pangto kudariba state mapan ki mikal singsi ki manungda North East ki state ahumasina ihan hana pangto lokani state ahung ki mikal sina BJP lenga ki mai ki takpa ngangwani haina longnari lagdiba February taraka tarukta pangto kudariba Tripura hauji Bharatiya Janata Party BJP ki lenga leiri
February 19 Mikhal Pangtokadariba Nagaland Nationalist Democratic Progressive Party ki lengang laidi Megalai ki oina National People's Party ki lengang laibatana National Party ama oina Election Commission na sak khangkrabani suhaidi Tripura State ki oina apon masit humfu laibi ki manungda hausi ki oina House ki strength asi yankhai ko humdoi handakre Party की पोजीशन बीजेपी ने कुंत्रागो हमदोय IPFT ने मरी CPIM ने तरागा मंगा कांग्रेस ने सीट अमलाइरी हौजी सीट तरेट हांग लगा लाइरी स्टेटस की अपुनबा वोटर मसिंग लाकुन गनी पान गनी सिंग तरागा हमदोय के समरीगा हुमद्रा गनी पान ने सुहाइरी फेब्रुवारी 19 मिखल पांगथो कदरिबा मेघालय की अपुन सीट हुमफुगी मनुंग हौजी हाउस की स्ट्रेंगसी निफुगनी थैदा दखरे NPP ने सीट कुन UDP ने सीट निपान ऑल इंडिया तृणमूल कांग्रेस ने सीट निपान PDF amasu BJP na seat ani NCP amasu independent na seat amama moiri hauji ko ina seat taraga ni par hangli mathang tagi February 19 pangtokadari ba Nagaland Legislative Assembly gi seat humphuni masigi manungda hauji ki oina house ki strength asi yankhai ga mapalaidi NDPP gi seat ni phuga mapan amasu BJP gi seat taraga ni thoi NPF ki mari independent gi seat ani laidi seat ama hangli hauju phawi oina NDPP ga BJP ga alliance taunari hansu paus na palakli makasa tarak poina to papom na Susampur district general strike koukhre Susampur district ki Turbung village ki Imphal tidim lambi da masak khangaudra ba gadi na Miyoi ma thomlamba da sokpa de lekana ba ngamdana laikidra ba thawdoka mari leinana Miyam na GAC semduna thawdo du sinari ba Miyoi sing phadra badi thasi ki kunga mathu ki ayu angan madi Susampur district general strike satharagani JC na thopa sirola man hai masak khangaudra ba gadi na thomlamba de laikidra ba Miyoi dudi Susampur district ki manungsan ba is Kotlian village tagi is Gentilian by Fini. Mark masa khangaudra ba gari mana thomlamba dagi thina sokpana mara moiraga laikidabani. Mark laikidaba siga mari rainana. Susampur district ki tuan ma CSO singama di Miyam gyoeba mipam ama pangtok tuna GAC ama semle. GAC na loki bu warep ki matungina tha asigi kun phawp ki manungda law enforcement agency singa sina ba Miyoi sing phadrabadi mathangi numit tha asigi kunga mathoi ki ayu angan madi gi hawna district asi sinmatuna general strike satharagani masigi loina na Susampur ama di Bisnupur district ani ki sabsaba police jurisdiction ki official oiba statement amasu government athubuda thupiyu haire su paus na phungdorakli makasa tarak poina to papom na population commission gi director hapna ba mitop yingsinna na ba CM na siya lawduna kanakre Manipur State Population Commission gi director hapna ba loina lamdam asida laiba foreigners sing khangdokna ba gi damak se minister nangthongbam bere na siya lawduna ngasi numidang wairam cabinet minister sing gi oiba mipam pangtokuna kanakre se minister N bere na New Delhi the BJP national executive mipam yaru raba matungda Imphal halakpaga ngasi numidang mipamadu pangtoki ben hari Pauksi sina phomo paun hai Manipur Legislative Assembly na kumza English ngani ga kungani thoi August mangada Manipur State Population Commission lingna ba MLA case Joy Kisana pukhalakwa private member resolution ama house na whatever block raba matungda Population Commission na si mathau to hona na ba director hapna ba khanaki Manipur da lairiba foreigners sing khangdokna ba gi thabak yengsina na ba minister let pauna lusung ba minister ahum na saba cabinet subcommittee ama su sem khari atopa paumana mahiroi sing form fill up Tahonda bi school sing recognition kakna ba thabak pekhat piu desam council amadi bosim gi exam tharamdai de mahiroi sing bu sholi haidun school na form fill up tawba yaroi amadi exam thabi yaroi habisi maram sadi asigum school sing recognition kakna ba thabak pekhat piu haina Democratic Students Alliance of Manipur desam gi chairman amar phungdorakli mahiroi lup asina thadorak pa sirula du hai Mahiroi sangamada class 10 natragana 12 phawa tamlamba mahiroi bu laibak lepkadaba kosem amadi bosem na loba class 10 amadi 12 ki examination thagada hayeng tangai rakna matam asida pre board amadi pre council exam pass tawde lairik soli attendance sude boarding the laiti haibina singo kaya haiduna school authority na examination thaloi haina school kharana form fill up tahondaba asina singo thawong singa sing mahiroi singbu hena manganana ba masana mani pre council amadi pre board examination pass tawba ngamde hariba mahiroi du school authority na sahi kya sang na talaglaba mahiroi na thra mahiroi amana solakpa matamda parents meet magi akhana ba extra class amadi tungan ba teaching method na sing sinduna takwi tambi gadaba khongthang pekhat pa haibis school authority gi kokthak ta tarak leba thaudang amani thaudang asi gi tayona ba masagi mahiroi na pre council pre board examination pass tawhanba ngamdre haiduna mahiroi singbu amu Thanda hai basi mahiroi semli ba natragana mangalibra maduda ikaiba pokta bra hain su thamnakli serol sina makhatana lisang sin school gi phi thi ribudu
pre council pre board exam fail oinabra exam thandaba asida makhoi kari thaudang lakhot kadawri amasum solba mahiroi sing adugi akhanaba extra class na singbu sinduna maraibak yengzana bo honabi bai haibisi mahiroi singbu sema kunai semani haina desamna lawi adubu ngammi haiduna mahiroi singbu lisang sin school adu tamduna laglaba school adu gi oja sing aduna takpi tambi duna laglaba aduga school adu gi phi thi duna laglaba mahiroi adu exam hayeng tangai raba kana tamalaroi thalaroi hairiba oja oibigi ethics la lamsala private school sarai dibisi mingsat ki damangla ahiba mahiroi khatagira maramaduna sai supna tamlaklaba mahiroi adugi exam thabi halo makhoi gi tungi punsi mangano kosema madi bosim na lobe examination na fail oirabasu compartmental improvement thabi yai haibis school authority na khangdabra aduga kari ground na makhoi exam thabi haloi haidibino hiramasida manipur lenga na su akan mamiyeng sang mathautai private school kharna exam thaloi haina khelaga security deposit tahunba ahinba paisa thianbagi thawang asi mahiroi semanati aroi besai supama mahai tamduna laklaba mahiroi singmu makhoi gi leibak lepsanabagi dama pangthokliba examination da miyeng sangbiraga singumba mingsat khaktamak pam school sing olak phasa hidegi di recognize tawbiyo duga mama mapa sing su asigum school tamhanbigino makatana sigumba thawong sathabi school sing lebak miyam khangna buthaminasi masida lengak nasu akan mamiyeng sangbiduna mahiroi singbu exam thaba yana basinbiyo haideni su pausna phungdorakli atopa pawmana DMU gi matangna EM gi thaudang leite na phungdokhibadu open debate toksi mahiroi singi khongjangbu insilaga satpani Dana Manjuri University ki matang Education Minister ki thaudang leite na Manipur Education Minister na phongdokibu wapmadu gi matangda leibak miyam mamangda open debate toksi na mahiroi luptaruki sirol amana phongdorakli sirol aduna hai mahiroi luptar una lengak na nathai thambiraba Dana Manjuri University bu mapung fawa university am ohena ba khongjang sangsiliba sibu Education Minister amadi commissioner na thaudang laudabadigi sanction khibani DMU ki ihau singa singarang khaktagi hauwa ihau nati haibisi Education Minister na khangbidre lenga haibisi kuthangni mamang gi lenga ki thaudang mathangi lenga na pugadabani mamang na sathrama thaudang haujuk pali belenga na makha sathaba haibisi lenga ama oibigi masani aduba haujuk pali belenga sigi Education Minister sidi mamang gi wa haibirakano aigi matamda natte aidi anaubani tha taruk tangai di aigi thaudang leite haibisi mahiroi tarungna thajarudo bu wafumni mahiroi singdi classroom da leigedabani iho haugadaba natti haibadu Education Minister na khangdrabadi aikoi kana su iho hauning manati mahiroi kaya mamang thakta mishimina yauna kaisum sangda leina khiba awasai thieng kya phangkhiba khangna iho horoklibisigi nungi wantuk lei haibisi iramdamgi puari khangma misak oiramlabadi irai laina khanglangmadabani lamdam asi miyamgi amadi mahiroi gi iho leiba lamdamni karidagi mahiroi sing iho hauribano haibadu tare tara thokna nainabagi muhutta iho hauribisingbu mina insilaga satpani haibisi leibuk thibani mahiroi lupti mina insilaga satti haibisi khangjinbiyo amasum lisangsina satharaklibi iho khudima insilaga satpani haibadi layoi khraba ahlaman singna leiba khunai kanbagi haukibi iho khudima karisu leitana khanbadana tana lukmaida haptuna yunthokpani haina spauksna makhatana phongdorakli Atopa paumana Taliban Miyam mamangda Miyoi marigi makhut kakhre hari Afghanistan Taliban Kandahar gi Ahmad Sai Stadium da robbery amasum sodomi gi convicts mapal lisaina kanthaduna serak pikre province adugi governor gi wongang loy haji Zaim na Miyam mamangna convicts singa du kuntraga manga dagi kuntraga mapan pawpal lisaina kanthaki haiki adubu United Kingdom da leiba Minister for Afghans Resettlements and Minister for Refugee Hanagi Policy Advisor Samnat Nasimina Kandahar gi football stadium amana Taliban Miyoi marigi makhut singadu kaktakraki yengliba miyam gi mamangna huran bigi maral siba Miyoi mari adugi makhut singadu ngasi Taliban makhut kaktakre masi human right violation amani haina sumangna haiki ningthijana wayel sathaduna Afghanistan phuduna haksang kaktatuna masum hatuna serak piri haina supausna phungdorakli Makasa tharakpoina hoyelan paurige topa maruiba paukra namu Ministry of Culture gi Rajaram Ramohan Roy Foundation Manipur gi library amasung lairik sing hatkadare Raja Rasman Roy Foundation deposit tawkiba lupa lakh kun gi senpam handoraktre marul so amata hairaktre library sing the grant pidre lairik laitre Nomita khomatabam hoyelan paurigi maruibi I paw moina headlines lokasara kana memna thamjage
Ngasidagina say kuntra henbigi mamangdagi lairiksingna khunai amabu sakot hanbada lauriba thawdangsinga maruiba yengladuna Manipur say khudingi book fair pangthorakpagi matungina handak state asina mayona khiba covid pandemic ki mamangna Ministry of Culture gi makhata lairiba Raja Rajmohan Roy Foundation Kolkata da book fair pangthoknaba pa lakh kungi senfam deposit tawkhrabasu book fair pangthoknabagi ayaba pirakta Manipur gi library hatuknaba foundation asina hotnarakpada natana public library singna piramba grant singsu piraktabaga loinana anoba lyric sing laibigi thabaksu tawholaktabadagi Manipur gi lyric singi maraiba kari oigadagi haibangamdre oiragliba Manipur gi book fair amasum public library singna piramba grant amasum lyric laibigi matangna mayunarakliba phibam singsi matangda state asigi art and culture loising gi director L Kishorjit ka akhanana unaduna hangkiba wang singi pakumna mangna hai Raja Rammohan Roy Foundation Ministry of Culture Kolkata na book fair pangthokna deposit of sales su handok pidre public library singda pirama grant su pidre amasung lyric library thabuk su tawdre punama sina aiba singda asobu sathing pire haina phungdorakli Art and Culture Lotion ki director L Kishorjina makhatara dun hai State Central Library na nisangsina pangthoktuna lakni bi Impal book fair si state share ga loinana Raja Rammohan Roy Foundation Ministry of Culture Kolkata gi sanang makhara pangthorakpani book fair si pangthoknabagi damakta hana mangjauna state share oina puthokpham thokpa sel deposit tawduna makhoida thame masigi matana sai khudingi pangthokadaba calendar oina laijaraglaba December 15 dagi hauduna numit 10 ni sumna December 13 fawba sathanaba sel hek thadarakpani hairenesu pausna makhatana phungdorakli makasa tharakpoina to papaw mana moirang khunawgi sanga ethnic park sakthok khanana belengakna samdren bi lakon lokshin bigi phirap handokpiu Moirang khunau da handak pangthok kiba Manipur Sangai Festival gi mapung oiba thorok pangthok pang amasu oen kiba Sangai Ethnic Heritage Park asibu hena pakthok sakthok hana bagi dama moirang khunau gi samdren bi lokon bu lengana lokshin gani haiduna tawrakli ba thawrang si lomi kya gi amade akoi bi miyam gi hingna bagi puksa oizari bana lenga ki khongphom si handok piu haina phungdorakli wafam si Joint Action Committee Against the Extensions of Ethnic Heritage Park at Samdren bi lakon moirang khunau gi secretary thoksom sarat ki sirul amana phungdorakpani siolusin hai ithai lakhongi khudong chaba phangduna phokthok marang kaina puthok liba afaba lakhom asibu lengana lokshin gani hairak libasi gabang homloi matam kya gi mamang dagi isa isu singmu mi oina ba semar asaw thodang larok liba madi ngasi maksu miyam gi hingna bagi lambi pi diba lopham sing asibu lokshin gani haibasi lengana miyam gi hingbigi hak matpi bani hana loguni Laupam kan gadabani haiba lenga ki warep ta miyam sogali adubu laupam mangan bagi thawung budi yabang amloi suhaidi amarom dana Tamenglong khongsang lambi sembagi wathok lupa lakh humfu ga taruk hen bagi fake bank guarantee case CBI na Miyoi ohungi mathakta charge sheet thagalakle ngasidagi ni sai taruk longi mamangna Tamenglong dagina khongsang phawgi kilometer nifu sang national highway gi saruam oina lambi semna bigdam pikiba contract work amagi dama HDFC Bank Impal branch ki mingda lupa lakh humfu ga taruk lising kun gi sasinaba bank guarantee pirami haiba thawdo ki matangda Central Bureau of Investigation CBI na Chief Judicial Magistrate Impal West ki court Miyoi ohungi mathakta charge sheet submit tawrakre CBI gi mekedi gi charge sheet asi thaba asigi contractor ni haiba ningomam ibosoba matamadugi HDFC Impal branch ki deputy manager oikibani haiba Gautam Kumar Roy amasung work agency okiba MS Road Hill Infrastructure Limited ki managing director Deepak Khan Gupta gi mathakta flame tawbani thangdo asigi damak CBI gi mekidi gi mi ahum sigi mathakta IPC gi section 120B 420511 467 471 gi makhada charge tawri aduga thangdo asigi matangna union lengana pirakpa direction gi matungina CBI na kumja English ngani ga taraka mapana case lokatuna masigi investigation satharakibani ahanmada thagdo asigi matangna city police station na case ma lokatuna investigation sathakibani amasum charge sheet phaw thangalakhrabani atopa pawmana club singna politics yauksinna neutral oina lebiu MLA kunjakishor club singna politics yauksinna neutral oina lebiu haina pasoi assembly constituency ki MLA sapam kunjakishor na ngasi sangai pro naharol club SNC gi nipukum doisu mapokumon thorong loinana club asina kuon mapam sina leiba Meritorious Mahiroi Sing amadi Sanaroi Sing opagi thoramda atoiba mitunglen oina seruk yaradra phungtokre sangai pro mamang lekai de leba club asigi complex pangtokiba thoramda magna hai paso assembly constituency si manglomna changsinabagi damak mihut oiramba singna paikhalama thabak thoram sing thajari awat apa khara da oirabasu menkanabagi kudong saba phangbada nungai ba phawi
ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯃꯨꯛ ꯆꯠꯈꯤꯅꯤ ꯃꯇꯝꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ ꯑꯣꯏꯔꯤꯕꯁꯤꯡꯅ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯕꯛ ꯊꯧꯔꯝ ꯄꯥꯏꯈꯠꯄ ꯍꯥꯏꯕꯁꯨ ꯈꯛ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯃꯤꯈꯜ ꯊꯦꯡꯅꯃꯤꯟꯅꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯅꯗꯕ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯀ꯭ꯂꯕ ꯑꯃ ꯂꯩꯕꯒꯤ ꯋꯥꯍꯟꯊꯣꯛꯁꯨ ꯂꯥꯏꯅ ꯂꯧꯗꯦ ꯂꯩꯀꯥꯏ ꯂꯩꯕꯒꯤ ꯀ꯭ꯂꯕ ꯂꯩꯔꯤꯕꯅꯤ ꯂꯩꯀꯥꯏ ꯑꯃꯒꯤ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯀ꯭ꯂꯕꯇ ꯁꯤꯟꯅꯔꯤꯕꯅꯤ ꯂꯣꯏꯅꯅ SNC ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯇꯝꯖꯅꯐꯝ ꯑꯣꯏꯔꯛꯂꯤꯕ ꯀ꯭ꯂꯕꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅꯁꯨ ꯀ꯭ꯂꯕ ꯑꯁꯤꯕꯨ ꯁꯧꯒꯠꯄꯤꯌꯨ ꯂꯣꯏꯅꯅ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯁꯤꯜꯂꯛꯄ ꯃꯦꯃꯣꯔꯦꯟꯗꯝꯁꯤꯡꯅ ꯄꯜꯂꯤꯕ ꯋꯥꯐꯝꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤꯁꯨ ꯍꯥꯏꯈꯤ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ ꯄꯥꯏꯈꯠꯆꯈꯤ ꯃꯤꯌꯥꯝꯅꯁꯨ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃꯠꯇ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯈꯤ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯃꯥꯔꯆ 10 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯁꯉꯥꯏꯄ꯭ꯔꯧꯗ ꯀꯣꯏꯂꯥꯁ ꯊꯥꯗꯕ ꯂꯝꯕꯤ ꯂꯩꯍꯜꯂꯔꯣꯏ ꯁꯉꯥꯏꯄ꯭ꯔꯧ ꯃꯅꯤꯡ ꯑꯃꯁꯨꯡ ꯃꯃꯥꯡ ꯄꯨꯟꯁꯤꯟꯕꯤꯗꯨꯅ ꯂꯝꯒꯤ ꯂꯩꯔꯤꯕ ꯆꯠꯅꯕꯁꯤꯡ ꯂꯣꯏꯁꯤꯟꯕꯤꯌꯨ ꯑꯃꯁꯨꯡ ꯁꯦꯛꯇꯔ ꯈꯨꯗꯤꯡꯃꯛꯇ ꯃꯤꯌꯥꯝꯒꯤꯗꯃꯛ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯡ ꯇꯣꯞ ꯇꯣꯞꯄ ꯃꯑꯣꯡꯗ ꯄꯥꯏꯈꯠꯅꯤꯡꯉꯤ ꯍꯥꯏꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯅꯨꯄꯤ ꯔꯦꯞ ꯇꯧꯗꯨꯅ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯐꯥꯔꯦ ꯒꯨꯖꯔꯥꯠꯀꯤ ꯕꯣꯇꯥꯠ ꯁꯤꯇꯤꯗ ꯃꯁꯥꯒꯤ ꯆꯍꯤ 9 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯐꯥꯔꯦ ꯍꯥꯏꯅ ꯉꯁꯤ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛꯁꯤꯗ ꯆꯦꯟꯅꯕꯒꯤꯗꯃꯛ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯗꯥꯏꯃꯟ ꯄꯣꯂꯤꯁꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯅꯤ ꯃꯍꯥꯛ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕꯅꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤ ꯋꯥꯡꯄꯣꯡ ꯆꯠꯊꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯔꯦꯞ ꯇꯧꯔꯒ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯕꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯍꯥꯠꯂꯕ ꯃꯇꯨꯡ ꯃꯤ ꯀꯥ ꯍꯦꯟꯅ ꯇꯥꯗꯕ ꯃꯐꯝ ꯑꯃꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ ꯕꯒꯋꯥꯟꯄꯥꯔꯥ ꯑꯦꯔꯤꯌꯥꯗ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯣꯀꯦꯜ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯃꯥꯡꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯐꯥꯅꯕ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯊꯧꯗꯣꯛꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯕꯣꯇꯥꯠ ꯇꯥꯎꯟꯒꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯁꯤꯕꯟꯒꯔ ꯑꯦꯔꯤꯌꯥꯗꯒꯤꯅꯤꯁꯨ ꯍꯥꯏꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯀꯃꯥꯟꯗꯣ ꯄꯔꯁꯣꯅꯦꯜ 5 ꯗ꯭ꯔꯒ ꯀꯣꯟꯅꯅ ꯐꯒꯠꯄ ꯉꯝꯈꯤꯕꯁꯤ ꯑꯆꯧꯕ ꯃꯥꯏꯄꯥꯛꯄꯅꯤ DGP ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯄꯔꯁꯣꯅꯦꯜ 5 ꯗ꯭ꯔꯒ ꯀꯣꯟꯅꯅ ꯐꯒꯠꯄ ꯉꯝꯈꯤꯕꯁꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯅꯗꯤ ꯑꯆꯧꯕ ꯃꯥꯏꯄꯥꯛꯄ ꯑꯃꯅꯤ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯗ꯭ꯔꯒꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯂꯥꯛꯁꯤꯟꯅꯅꯕ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯆꯪꯁꯤꯜꯂꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ DGP ꯄꯤ ꯗꯣꯡꯉꯦꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ DGPꯒꯤ ऑफिस पांथोखिबा पाउमिसिंग उनबदा पी दोंगेल मखा ताना हाय था असि तरागा तरुक कक्सिंग डिस्ट्रिक्ट पुलिस ना बॉर्डर टाउन मोरेदा पोस्टिंग ताब कक्सिंग डिस्ट्रिक्ट पुलिस कमांडो यूनिट की पर्सनल मंगा द्रक कोना फगत पंगमखिबा सि अराइब नते ngasi department asigi ointi yamna sabu mai pakpa mani makoi phaba ngamkhiba du asabu operation amagi manungsana pangthokibani makoi edu fagana bokona bada tungan poram kya yakhi पुलिस की मरकता पुलिस फानब होनाबा हाइबसि अराइब नते द्रक ललोंग असि लक्षिननब पुलिस डिपार्टमेंट यामना थमोइ सेंगना अवाब क्या मायुंगनदुना अंगम थौना पुथोक्तुन होनरि हाइना पी दुंगेल फुंदोखि DGP ना हाय हौखिबसै इंग्लिश सिंगनिगा तरागतरे की जनवरी अमदगी सही इंग्लिश सिंगनिगा कुनगो हुमदोगी जनवरी तरागतरे फावदा मणिपुर पुलिस ना हेरोइन ओपियम ब्राउन शुगर अमसुम WY टेब्लेट ना सिंगबा तुंगान ड्रग सिंग फगतुना केस लिसिंग अनिगा सम सनिगा निपुगो हुमदो लखटखि केस असिगा मरी लैना नुपी सौंगागा मौद्रागा मंगा यावना पुनमी लिसिंग अनिगा सनिपान गा तरागतरे फगतखि हौजिकसु वार ऑन ड्रग कैंपेन की सरुआम ओइना सिंगी मफम सिंग थारामा पॉपी पंबी गेंथतपगी थबक सिंग अकन ममोंगदा सथरि ड्रग ललोनमा मकोक सिंग फाबा ngamdabagi phibam ama lairiba si aikhogi border asi porous oiba sini border gi mafam sing matik sana fencing tawdaba sina drug puthok pusin tawba amasum drug lalon bising phabra asobu khudong sadaba moi police na sangchiliba thabak sing asi da miyam na mateng pangbiu haina DGP manipur pi dongyal su appeal tawkhi अमरमदना मणिपुर डिग्री सेल्सियस अनि याउना इंख्रे मणिपुर सयेसिगी ओइना डिग्री सेल्सियस अनि याउना इंगदुना ख्वाइदिगी इंगबोइख्रे डायरेक्टरेट ऑफ एनवायरनमेंट एंड क्लाइमेट चेंज अमसुम इंडिया मेट्रोलॉजिकल डिपार्टमेंट की रिपोर्ट की मतुंगिना स्टेट असिगी ओइना ख्वाइदिगी इंगबिगी चांग असि डिग्री सेल्सियस अनि याउखे स्टेट असिगी ओइना सेनापति द डिग्री सेल्सियस अनि याउदुना ख्वाइदिगी इंगबा डिस्ट्रिक्ट ओइखि हाइदि इस्टेल एक्सप्रेस तक तो मरुइबा पाउ खरन NIA ना मोरेगी SBI PNB यूको एसएस बैंक ब्रांच रेट सथख्रे अकाउंट मापन फ्रीज तौसिंख्रे नेशनल इन्वेस्टिगेशन एजेंसी NIA न्यू दिल्ली अमसुम इम्फाल की मोरेदा केम तौदुना लैरिबा टीम अमना मोरेगी तुंगान मफमदा लैबा स्टेट बैंक ऑफ इंडिया SBI पंजाब नेशनल बैंक PNB यूनाइटेड कमर्शियल्स बैंक यूको अमसुम एसएस बैंक ब्रांच सिंगदा ngasi ayuk pung mapalom tabdagi रेट सथख्रे लहुलुप सिंगना सेल पिथोक पिसिंग मरी लेना सथखिबा थी हुंबा टेरर फंडिंग मरी लेनरम याय हैन सिंगनाबा बैंक अकाउंट मपन फ्रीज तसिंख्रे अदोइना मु थिजन हुमजिन बासी आहानबे स्टेज ता लेबो होइबना हाउजु फावि ओइना दे बैंक की ऑफिसर अमदी स्टाफ सिंग मथक्ता अकन मथबक पाइखतपदि लेत्रि अदोइना मा तुंगान बैंक सिंग सिगी ऑफिसर अमदी स्टाफ सिंग NIA ना कोखतुन इन्वेस्टिगेशन सथबाउख्रे हाइदि पॉक्सीसना फम पाउगी मतुंग इना हिरमसिगी मतांगना NIA ना मखाताना तुंगान मियोइ सिंग सेनब्रा हाइब्र थिगलगनी
amasum NIA gi case amada chenabadagi bail laiba miyoi ama NIA special court na lupa lakh amagi fine thian khari saliba tha sigi tara humdoida ahan boina morigi mapam manga red sataduna miyoi mari amasum sel oina lupa lakh kunthra amadi singdanengo aiba che sang kyas phakat ki balekre makata nangra nungalam dai pung anirum tab matam nangang kai lansinduna memar gi sarukta leiba mapam amada red sataduna miyoi ama phakat ki ba amasum laptop yauna terror funding amari lena che sang kya phakat ki busu leikrabani haidi ado hauji ko nadi Miyam pau sum ta sa lusin jarage amasum Miyam pun anau update na minasi